Thokliba irang asina tampaki yellow meeting Khutlai matik chana Pyba Singna Koisinduna leire haina Joda Haikrudamna Fongduragli. Haukiba sahi lising ani kulhumdoigi mi ahumdagi haurakiba irang asina maram oiraga tampaki yellow meeting Khutlai matik chana Pyba Singna Koisinduna leire haina Human Rights amasung Environment Activist Joda Haikrudamna United Nations ki mifamda Fongdokre. New York da laiba United Nations Headquarter da tha sigi kunmathoi dagi May ani fawa pangthokadaba kunmari suba United Nations Permanent Forum da Haikrudam Yodana wafamasi fongdokladuna makadana haikibada ngasi lamdam asida thokliba irang asida lamdam asi yelhomi oina leiriba miyam asi state asigi apunba lamgi sada nipan khakdang oiriba tampaki lam asigi manungdagi hendokpa yadanaba Khutlai matik chana Pyba Singna Koisinduna thamduna aikhoigi punsi hingnabagi lambida aki akhang piri thawong asi democracy kaubra haibasigi asoba wahang amasu oiragle lamdam asigi miyangi kholaw tabidana lairakpa kuire thokliba irang asina miyam amaga khaibung tahale leibak asigi constitution fail oire tamthiraba lalong atopa lamdagi sangchilakpa mitop sing amadi colonization na laingak oina chathaduna mitai puru muthanaba honari Manipur gi miyang ngakpi senbigani hairiba Indian Constitution asi haudikti karisu tawba ngamduna leire thokliba irang asi miramdagi mitop sing changchilaklaga chatharakba transnational narcoterrorism thawongni adubu hairiba sing adugi mathakta aingi oina tawpham thokpa sing adu tawdabana irang asi chawthorakibani maram aduna malemna khangdana leiriba wafam asi khanganabagidama wafam asi puthoktuna miyamda khanganbani PM amasung Home Minister da memorandum Pisinkre State Shanti Security amasung yellow meeting gi hak mapung fana ngangnabagi damak Manipur gi ST list gi any Kuki tribe asi lokthokpiu haina thado inpi Manipurna ngarang PM Modi amasung Union Home Minister Amit Shah da memorandum pisinduna taksinkre memorandum aduda paliba warol chingdi maruina State da PR thamba yauna matam chana khut thingdinduna Shanti purangna bo honariba sing asigi damak thagatba phongdokli thadau community na asumba amasung miyangi yaifanabagi damakta lepli Manipurda lairiba scheduled tribes singi manungda thadau community na missing lakh 2.16 yauduna masing khwaidagi yamba tribal furup amasu oiribani thadau singasi kuki singi makhada leite loinana lamdamasida matam chupagi oina santi leinaba tonganba furup amani hairaduna lamdamasida leiminariba community singi marakta mutual understanding laina amadi thajaba hengadhanaba thabak sing paikhatpiu haibagi warol sing yauri JAC na kaukiba pung kunmarigi general strike na mahusagi punsida sound akaiba pikre Imphal diski khuraining thobung leikai dagi khoisam chana jawba allies ibungo sahi kuntaret apokpa Gandhi kauba miyo ema thase gi tara humdoida Imphal dis commando na faduna pukraba matungda judicial custody da laikidaba thodokka mari leinana misi asiga mari leinana sengkiba JAC na ngarang amasung asigi lonaba ahing nongyai dagi kaukiba pung kunmarigi general strike na mahusagi punsida sound akaiba pikre General strike asina maram oiraga Imphal gi khwairaman kainthel yauna karbar gi loisang ayamba thonglona ki lambi sorokta passenger gari sing chatpagi sang yamna nengki khurai maike da gidi general strike ki mami sauna ta ki khongjang asiga mari leinana JAC ki co-convener samurai lakpam khel sharamana phongdokibada khoisam chana jawbasi kuki teri singna maitai singda satharakiba etega duda khulnga poina lebak asigidama kathoktuna lakpani miyangi dama kathoktuna lakiba miyo emabu judicial custody da thawai mangkiba ase yamna laibak thibani maram aduna thawdo asegi asumba while phanghanaba miyam ama toina leminasi misi asegi matangda April 13 ki ayu pung 13 taba matamda lamlong kaithel khuraida miyangi oiba mifam pangthoktuna tongan ba warep kaya lauduna madubu thaba oina pangthoknaba Manipur governor da memorandum pisinduna wakathibani adum oina ma sarkar gi maikidagi positive response amata laktabana general strike ki khongjang asi changsinkibani hairi Bangi khongjang ase Imphal khaktana tana Thawal amasung Bisnupur yauna tampaki district singda sauna mamita ki haidi BSF ki Eastern Command Director General Rabi Gandhi ga governor ga unaduna Manipur ki security ki matangda kumna wari sanakre Manipur governor Ajay Kumar Bahala amadi Border Security Force BSF ki Eastern Command gi Additional Director General Rabi Gandhi ga unaduna Manipur ki security ki thabak thauram karamna laukhatkadage haibagi matangda kupna wari sanakre ngarang Imphal International Airport ta thunglakiba BSF ki Eastern Command ki Additional Director General Rabi Gandhi bu BSF ki IG Indra Deo Sihana taramna oklaba matungda
Manipur ki security ki advisor Khutlai Singna ga unakhi. Mahak Manipur da lagliba si housing Manipur ki security ki thabak thoram ting yathoknaba amadi operational scenario gi comprehensive review pangthoknaba lakhibani haidi. Tungda Koirengai da leiba BSF ki headquarter sector BSF CI Open Manipur gi da thungduna makhoi gi operational review pangthokki. BSF ki ADG na Senapati amadi Kangpopi district ta leiriba BSF ki tongan ba camp sing da chatuna mafam adugi commander amadi sifai singa puna unaduna wari sanaki. Rabi Gandhi na BSF Jawan Singda Manipur gi law and order ngangnaba honabada achauba kathokpa amaga loinana lauriba thodang singbu thagatpa phongdoki matung tarakbadasu BSF na awang bathakda mathau pangthoknaba pungning thagatki. Tungda Manipur Police Headquarter da chatuna DGP Rajiv Singha ga unaraba matungda Manipur ki Chief Secretary ga unaduna wari saki. Machigi tungda chatuna Governor Ajay Kumar Bahala ga unaduna BSF na state asida pangthokadoriba operational gi oiba thabak sing gi matangda marik chumba wari sanaduna tanaki haidi. Me ahum yellow missing punchin banumit haina miyangi khongchat pangthoklagani haina wai moduna phongdoragli. Manipur gi puwari da amukta thokidriba mawongda Kuki Khutlai Pyba Singna haukiba Lisingani kulumdo gi me ahum da Churchandpur da khundariba mitai singi yum kai mai thaduna talakiba amadi madudagi horaktuna mairi dagi maijau hauduna Manipur da hodik thokliba laibak thiba irang athida chamjaraba miyoi kayagi punsi amasung lanthum mangkiba thodo adu ningsingduna numit asibu yellow misingi punshinba numit haina ningsingnaba NPP Moirang block na sinduna miyangi khongchat ama pangthoklagani haina MLA office Moirangi Chief Advisor Dr. Y Moduna ngasi phongdokre. Ngasi MLA office Moirang da NPP Moirang block na sinduna pangthokiba thoram amada Dr. Y Moduna wafam asi phongdokladuna makhata na haikibada me ahumgi nungtil pung ani makhairom tabada Moirang Chegai lampakta miyam pulaba matungda mafam adudagi horaga MLA office Moirang fawa miyamna khongchat asi satkadabani. Khongchat adu Chengai lampakta gi laglaga MLA office Moirang Film Laikai da panthungpham oigani amasung miyangi mifam amasu pangthokani. Numit asida atopa organization kayasu thoram asi pangthokadoriba asisu mai pakpa oibiu loinana Moirang Kendra gi oina NPP na siliba thoram asidasu pumnamangna saruk yabiu haiki. Paugi mifam aduda NPP Moirang block ki president PH Mega Thangjing Seba Mandal gi president K Asauba Moirang Kendra gi MLA PAM Ukram Kumar amadi atai thomi singsu saruk yaki hairi. Pahalgam eteki mayokta sengkiba cabinet committee na laurakpa thabak thoramda opposition na sagali haina Rahul Gandhi na phongdoragli. Pakistan ki mayokta security ka mari leinana sengkiba cabinet committee na laurakpa amadi paikhalakpa thabak thoram singda political party ki khenaba thamdana amatoina sawatkani haina opposition ki lusingba Rahul Gandhi na phongdokre. Wafam asi Pahalgam terror attack ki matungda ngarang phangkiba all political party ki mifamda amatoina warip laukiba aduga mari leinana Rahul Gandhi na phongdokibani loinana terrorism thengnabada amadi thengnanaba paikhalakpa thabak singdasu lengakta mapungphana sawatkani haibagi thajaba political party singi maikidagi thamki haina lengaki pau amana haidi. Ngarang numidang wairam pung 6 tabadagi Parliament NS building na pangthokiba mifam aduda tongan ba opposition party ki maikidagi Jammu and Kashmir ki Pahalgam da madau karamna security ki ahongba laikibano haibagi wahang hangnaki madugi paukum oina lenga ki maikidagi phongdokibada local authority ki maikidagi security agency singda lamkoiba sing Baisaranda changhale haibagi matangda mangjawnana pau mata pirakiba leite hairiba district asi chanabi ama oina Junda pangthokpa Amarnath Yatra fawagi oina athingba leiba mafamni haina paukhum piki haidi. Opposition gi lusingba Rahul Gandhi ki maikidagi phongdokibada Pahalgam terror attack ki mayukta lengangna lokhalakpa thabak thorang khudimakta opposition na mapungphana sawatkani haina phongdoki.